cycle je yari poki kamjong charpe lambi mathak che no pok sengnai sona kangi swai sibok yokshalai ne adu tagdi akhoi gi district demarcation se completely fair moi toro misidi akhoi gi chingduda chingmi khana khunta ba mafam sing se chingi district hana hairaga moina chingi district ta hapsang gadau ne adom na hapsal hale Mayam Kumzari Domning Birbis Impact News ni I Joyce Rosham Impact News ki Manung Hunana Taram Nokchari. February Gitang Kungamatoida, Haryana Deleba Hospital Amada Lekidraba, MLA Vungzagin Volte, Ngasi Taret ni Suraba Fawada Magi, Burial ze Pangtokta Danan Lady, Kari Maramgi Pangtokta Mano, Haragadi, Zomi gi Saitagi, Zomi gi Oiba, District Ama, Manipur Dagi, Manipur gi District Lady Miamsida, Zomi gi Akanaba District Ama. Kano adugi demand ga mari lena na madu fulfill tawdriba faudi burial ji chatharo ya nga singa singba phawa burial chathadri 21 da lekhi da badu zik Mizoram gi side tagi laklaga Churachandpur da Tuesday numita thunglaki bani aduga Wednesday numita candlelight vigil pangtoktuna lekhi da MLA gi mafam da ikai khumna ba mayam utki aduga Manipur gi governor amadi security advisor Kuldip Singh su Churachandpur da chatuna maina kano tribute piba dukumba chatpa matamda hojiki Zomi council adegi Zomi gi site gi hoigi governor da memorandum ama pisin ki memorandum da demands mayam ama yauri masigi manungda MLA Volte da attack chathakiba aduga magi incident rugi CBI inquiry toriba madu yam thuna loishanba aduga NIA prop hawo demand tawraglabani aduga atop demand amana Zomi tribe, Zomi community go iba akhanaba district ama sembiu habazi masi demansi yawi habazi akhoina pau chede thingnare aduga official amana phongdok lambada hariba district ki demand ta wazidi masi administrative decision oigani aduga lenga ki elected government gi ayaba yaudana semba yade aduga masi numit humni marini da maina district ama hekta semba yaba nate haina adukumba mogi demand taliba singi moida minor pakhum di pirami hairi adubo hauzik lagba hot topic ti Zomi district now the big debate masini akhoi ngasi gi topic aduga akhoi gi expert panel members na han bada haki right mark to the election biriba oza Dr. Yumnam Primanda associate professor head of law department Manipur University oza butaram nokchari akhoi gi ani suba panel members na oza khuraiza mathoba former convener Kokomi Oza busu taram nokchari aduga ngasi akhoi discussion sida yawbina ba haina oza Michael Lamjithang thadau leader busu invite tawjabani adu mahangna su yabiraki adubu ngahaki mamangda mahaksi yamna achinba thaba ma leibadagi saruk yaba ngamlaroi haina akhoida pau pibirame aduna ngasi gi discussion hogdok chabaji ahan bada hak oza Premanda lakchage oza hojiki Zomi community na sumaina moigi district ma sembiu kain hari base masi demand gi marumda akhoina akhoigi correspondent or akhoigi source degi fangjabada Churachandpur da hojik Zomi ga kuki singi mark su yanada ba mayam ma lei hai aduna Zomi khakyoi ba moigi district ama pambagi dukum aspirations lakpani hai ozade khangjaning baji Zomi community ge moigi aspirations ga overall kukizo community na separate administration talibase masi Kadai fobo overlap to buno masi amato ibazala or is it a part of the greater demand? Sigi hujiki do moisi amatara khotpara haidudi moida hangdadi yaroi ko ai akhoina sum ubududi handaki akhoigi akhoi lei hidraba ko koi mai maming si kenoni khoina pu ru khangnei ko pu balte si leitabadagi sehida sigi matang sida khudong saba lo bai tare sehida moi demand ani thangale mai si baksang heuchi lo giro haine moi haji ko masi nuaite ma laihida budi de khoi nuaite isa Manipur Legislative Assembly gi MLA ni natra adra ma laihida bai se khoi Manipur gi mi mo khoi nuaite phongdoi 3 days state montoriban state gi tawre khoi su nuaite as a part of Manipur mo oina khoi respect to mo da ade mathang dana khoi na haije si ji demand ani tawba demand ani si ma ji karam ka da ma gi kano si asi baksang si loroi hai si lodi lore lauraga crimination tawro hai ne ba ko adu tawdaba gi post demand ani ni koina ubuse mana moina piba memorandum budu bude ko ude governor da pibi bari ne ba ko adu pdc amana separate district for Zomi tribe haiba ani subana pro by
National Investigation Agency into his death haba aroi bagi sibudi adum kasu akai bana teda enai na tigat pa na CBI di sinaba that is up to the state government at the central government at the sumoto local kadra adu gi pone aduma adum laire aduga sagi porting sagi district on bagi potu ne bako yes district on basi akoi gi Manipur di district si ethnic line da natraga community line da di sem de ko aduma hanbada moina taliba demand ko na lali chumi haija banate adubu normally district ICD administrative convenience ne bako administration nungaina ba sembani ana Manipur da khoina yam yet khabani mamangi khoi Kangpokpi district kai lakpa adwai du su yamna achoba blunder amne haine khoina haini kaina kanda district ICD magi territory si phajana demarcate tawum changebo territory se Zomi singsi moigi territory level tabra si khoi yakhor khangde Manipur da di Kanglup si Utra Marigumba lerangone bako recognize tawse aduda lianga di mai magi community singdugi Thadogi ama paiti ama margi ama leidra ka maitai pangi ama maitai gi minus semba du di yada poni dana community line da ethnic line da sigi district semba sima ai di strongly opposed to sima yade aduga ai moina talak pasida afaba mi le moina talak pasida sini in constitution khangom changese district ki reorganize tawba anoba district semba sidi this is the state government thabak ne ba ko city center na ko thinjala ro center ki port kam lei threida hayeng building sabe kari district head office ki paisa lobu to amami ko aduga masidi state ki magi administrative convenience to go do bani adu mat no mo su yaroi hayeng district to semaga gazette ga phoga khine ba ko adu hayna moi du phangne habana te ko ahan bada ai di strong post tawre strong post tawe di mai magi group ta ethnic city da natraga language ta natraga mi group amagi demand oina district sema sima yaning daba district ai di Manipur maps to amusu semdok sem we need one more district reorganization chang more inclusive oi ba community loina inclusive oi ba sai community di yeng mata ba lam sing se fajana Manipur si pokchau chau mate district tara go matra go fajana mana area go mu type ta ko semdo ga ching kai mayam si amata da thamaga sida naga gi district sina kano gi kuki gi district sina mar gi district nataba puna ma administration nungaina ba parja myang welfare state amagi mathau to yana ba semana the safest way ni bako ada khoi Manipur da di sida su dum khoi gi this is the fault of our legislature ni legislature gi marani sisu akhoi the district semi si akhoi the law laite ba akhoi executive order ma to thol thok poi wari ni mamangai da su akhoi mamangai chief minister leiringai congress ki government leiringai da akhoi gi taibina pairingai oibu bina pairingai da ne bako adu the board maya inang nangbo nang da boy without any further elaborate discussion tawdana board ki ngasai gi model code of conduct lamda ju da Kangpokpi pire jiri bam pire technopol pire lak thok bodu ne oza sumain district creator was state government gi makhuta leibni na khoi anoba lengak leire aduga election ju ikoi daba next year da lei dawri banina handaki situation je yakpa matam da khoi gi deputy chief minister zo ani leibanina सिकुम्बगी arrangement ama lakpagi mami se tabra masi lakpham thokte du la di leibak si pharoi di sum ai di Manipur gi map si ai ji chelak padi na hodra ana Manipur gi map si sum yingbiu su champu si adum phajari mai district sembada akhoi da Kangpokpi li bera le rode Kangpokpi gi territorial kanu sa revenue district ki magi map si yingbiu ni yokata ni tara dona bar ka de kang dona ka chatpani mari ai sai gi kanu ka su Kangpokpi ko si ji soira bani big blunder ni Kangpokpi si yingbiu da map le Manipur district bu science semna sa matu sana mari thoke manga thoke tarap thoke tho area du to da phaina swai da sida su pareng am hida si bu kai do inu sini da ana si si yamna big blunder ni Kangpo adu na bu lan hori se question da impa ji question le Kangpo pin tang khayam question gare adu si gi poni simaina to bu district semba ya da ba ako sina nga sai gi administrative convenience ta political convenience board bank convenience ta district semba se masimadi yamna dangerous precedent in lawi aduna id district si amuk reorganize to changi Manipur need to be reorganized all districts reorganize to godabani harap manaba area da nungai ga do mawong da development gi basis ta ko amai leibang ak administration yana ba semba phai ada masida na haining si pot ma leire akhoi Manipur di ngasi bok ta akhoi legislature sing se lo khang da ba
MLA haiba arthadi member of legislative assembly haiba ne ba ko masigi posi assembly si law factory ni asi law si manufacture tor ko ni akoi de law si manufacture tor da bagi akoi de soire district semba sida handa zomi singsina puthorok pa pot sida akoi gi district semba du moi gi du di yadre yadraga su masida akoi khudong sam lahu ba yare akoi di hujik assembly su leira bani na ko assembly je hingala bani na handa ki assembly si special session ma ko biro natraga na mai ko hom do session ko ra district si semba da sai na dana ba lu ma sengo do ekam sengo da bani siga je khalam do man de akoi gi MLA sing khamada they never think there should be enacted one law for the district formation or district reorganization law ma sengo dam ni khangam law legra bani Arunachal Pradesh ki bukta legrabani 1980 da sem grabani Sikkim ki bukta 2000 kya dano sem grabani district sem bagi matang district sem bagi ek layeba adu oirga di kari criteria cheni district ama leibada ek like tabno hozi pawba da cabinet ministers na moina dum decide taroga assembly da puthoktraga zu adum semba yaba za lawza semani council minister na tawraga aduga gazette ta pass tawrani adu he assembly da puthok ta lo sangrani amai tawbani adu khusemni adu su semba yai kaino magi executive power ga legislative power ga si ma se coexistence ne magi legislative power hai ga di schedule number 7 da yauba akoi union list state list ka concrete list ka dune ba ko aduna dum sidi magi pothok ne state ki makut le ba tawri masung best and safest way di lo ma semba Andhra Pradesh district formation ek le 1974 ke Telangana ge chu le Maharashtra loi le ko Manipur si lei ta mayang mark ta amani aduna aina khali singa sibu ai sum nokning mai wani nokning mai di sum nokpunate nungai ta bhai tare khoi law maker sing sina magi mathau du tawduna Manipur akhoi ka hai tara district formation ek haigadra natragana reorganize ek haigadra ama semagati adu matungina district amge character ke singani revenue huji haidu revenue district ekadoni revenue district kamai tawni haimna singu ibe aduga sep adu ma tawbiraba aduga masida am injal lobe ani suna hawai khalamin masi district ki ek ama semba sida schedule da ka yawu yage kanda akoi huji sai nariba aigi lamni nangi lamni lai khroma sangbu yaroi tawduna common heritage of mankind ka ekhui londa da Kaubru hai go masi not belong to Maite de belong to bonate Kaubru si the common heritage of mankind si the mankind gi bo rabane mi shaur e haim human beings si the origin tori hai ni evolution tholi hai ne ba adu haira ga di Kaubru ga si di Kaubru belong to common heritage of mankind not only to Maite not only to Tangkol adu po ni adu khul gi kai khundung dung ga hai ba leidra ko adagi de si thangjing gi akoi thangting ga tori ba suma sing se this are the common heritage of mankind ni adu ga khoi da hai ga na historical amasu religious places ni sigi sing schedule ma hapiraba schedule ma hapaga adu the district authority piro heritage site mayam preserve to bagi active luxury active leiraga su akoi sida aigi lamni nangi lamni tawna khanadra thangjing ga sa yes adu masi khadara ha ga di district reorganization gi egama sembiro ek to the schedule ma hapani schedule sida hujigi hundung nungdung ukhul gi adagi di lairi ba historical site mam je pareng sana tawrne ba sisina district administration the piro magi control se control by the state government na imphal di capital ukhul hongde ukhul de hai tare ago delhi de hai india delhi ni rule to hai da heritage site mayam je akoi gi state government na dai rule tawrani aduga atopa district mayam sina hojiki do law ma sem taraga di district amada mi asuk leini adagi sumai taw school asuk leini natraga na masida administration gi simsum by structure lakani hai ma sing ma criteria ama tawrane ba ko adu warga di phani aina khambada madu hujik moina hawdorpa sida masigi debate ama whether we need special law for the district formation si ama semoragadi hayeng wai bo kanani akhoi da law leta bai ju district bio ji lai bina cabinet no phamaga pastor ni ado geze ta thaga laga dum lo sangane ba ko do masigi law sem bas dei za magi manung da mayam ma yaw dong male adu semakna ba hona ba da di mat mayam sanga dor assembly ga ko ba daka ta dum ko da tha tar khuding assembly phamaka doini adak na han phamgre du matung da 6 month session ani la hajiki session ge aroi baduga lakado session gi hawbaduga ani 6 month gap lebe ya de 170 gu matungina al phamakani akhoi Manipur na assembly yam phamda bai tar si de akhoi gi yamna mangje ningai ni assembly di phami ge phai phamba debate tok duini assembly da debate tok duini law semba duini assembly phamda na leba rule to ya pote aduna aina toina haijaba akhoi da democracy amasung parliamentary form of government cabinet form of government se di akhoi chi kaino ni 3 layer of accountability ni akhoi gi civil servant are accountable to the minister
minister accountable to house ne aduna house si pham da ba yaroi house accountable to people ne ba ko an ai gi wa pham da di smai to na kalu ki maming da district semba demand to ko ba I am not objecting adu gi potuma chum dena khali bed president oini mamang da sengri district to adu moksu bed president ni aduga mathang na khoi to si district semba moina tale na lo sem no ti ko state am oina kari kari revenue district oibada kari kari criteria sangi se lo mana semga thamdoni lo semba du da kaubugi watho amun tholok tanaba thangjing watho amun hangna tholok tanaba ukhul gi kari gi historical placing se surunga leidiba sing se masi mayam amon tholok tanaba schedule ma hapaga pareng san ibiro this are under direct control with the government higher thambani ada te mayam district to district committee administrative unit ne administrator tawnaba leba ngak ko yana ba unit ma semi ne adu dc hapakani adagi di collector hapakani natra magistrate hapakani court le kani amai to na police station mayam le kani amai to lebak to administer tawna bane bako adugi poni aduna maduda irrespective ai nangi district na khoi like khara pulaga thawbe khoi khara pula khu district sem ji ga ga na ragadi madudi dangerous train ne bako adu sarkar na dum khanjara kani government will decide in appropriate time Manipur district si chumalasi na handarasi later ko it will be decided by government depend in akhoi time matungina matungina suitability du moi yeng jagani khal oza pramandana yam chukna thambikre oza pramandana gi mota zomi gi oiba district ama akhana na sembiu habaje masi justified oi de masi no hagidamni habi wafam dunia duga manipur da district reorganization kumba tawge habata di masi gi law ama semba tangai fade hana thambiragli oza athoba da lakchage oza khoi manipur da leiba district se masi reorganize tawba matam oire haina khanbibra aduga hojiki zomi council moigi zomi gi district ama sembiu haribase aduga ngasi MLA volte legidaba je February 21 ngasi 27 discussion sigi mamang da nga ki mamang da khoina phangja pawda mai burial je tawdri aduna numit taret ni sur bawa burial tawdabida MLA legidaba dugi khudong chaba lorga zomi council na demand thamai baje masi kamani yeng biya bage oza sigi ai khoigi honorable MLA legidaba sidagi han hojage MLA gi sing sagi mana chanariba kogi lining matung in su ko dharma gi matung in su sagi mi mana magi mathwai si mangi bataraga di lehori ba lemhori ba haksang gi sarup si mafam chana magi pangthokom thopa mathong pangthok piraga magi aroi ba mathong tawbiraga phajana mafam chana thamgi ba bisi mioi bagi chanalon chate yawba tawphadraba pokpaga sibaga hainai ko ani side koina compromise to ba yadaba kanthok pasu yadaba aduga masi koina masida koina kai hatare manipulate to ba haigadra or masida koina masi sijinna basu yadaba masi mioi bagi taibung pan gi khwai gi maru oiba adugloba khogi tawum thokpa kano manena khogi thodang amanena lowe aduna masi dead body na bargain tawraga or dead body na mantik naraga miyamgi oiba aninba pamba political demand ma pukhalakpa haibase madumakti ai to hanjaninde madugi mahutta of course MLA na mana hinginge matamda magi will lama mana will lama iramdana will lama semamdana miyamna mana hairamba kolamba leiragadi adugi statement du court to biraga aduda basis oina sembiraga proposal du phajana semaga lekhidaba MLA sina pamjaram basi sini masi paliba lenga sina masi phangananaba honabiu masim tangdadi mana thwai leitragasu mana luching jaramba miyam masi gidamuda simadi to honbiu haidana yamna phajana leba mucha tana pukhalakpase ai adumaina pukhalamagadi hena phagadra na phajaramgadra na khalle aduna tana samna maman tangaba hakchang ma koina miyamgi demand ne na hairaga hana su hairamba nataba demand ba phalawna puthoraga adugi potuna asiba hakchang duga mantikna gani haibagi mongda torokpase masimakti kitang ai kogi jomi chinaw singna ko kitang handopiraga mioi bagi channel launch ki matungina magi mathong mongamji phajana pangthokpiba aduga mahangna hingi matamda or magi tungda laiba magi successor macha masui mu manung singna
मागी इपागी दमकता पामजरम पोजिशनी अदुना अखोई डिस्ट्रिक्ट अमा सेंबी बसिदे अखोई याम पामी अखोई सि सुमाइना अखोई ओइबा डिस्ट्रिक्ट अमा लेतगदि अखोई दसु खुदोंग चादब सिसि लेरे हाइबा मागी प्रॉपर रीजन एंड जस्टिफिकेशन दु फजना पुथुगा प्रपोजल अम थंबदai केसु प्रॉब्लम नते खले ओके तबदबो ओनली अखोइना कंसर्न ओइगदबदि स्टेट असिगी मागी अपुनबा इंटरेस्ट येंगक मतमददि टाउन प्रमाणदन हारिदो we can never have a ethnocentric or ethnic based districts ID madu akogi particular ethnicity amada based oraga political administration to be aroi adumaina tawgi taragadi lebak si akogi ethnic kunga kunthra taruk hena khunda lebak nina ethnicity khudingmaki magi exclusive political autonomy mum loi piu haigala gadi lebak tu di hingde aduga mathanda su exclusively hingbasu ngamoi sidi inclusively tawdam nam ko state ma sagi ni yam pick state ni population ji yaude market yaubunate aduna masi sigi aspect ma ju yengom changba aduga hojik talaiba demand se of course masida koine yengbe aba top aspect khare lei mamdi Churachandpur da mapungoina kogi kundaminari si apunbada Zomi ne haiba kangbu ma adagi mar ne haiba kangbu ma aduga kuki ne haiba kangbu ma पार्टीजु पार्टी Zomi da changai admaina moisi block home si leire mar Zomi ade kuki ne leire ada sigi mar Zomi kuki sigi marak sida moi masen si district amada punna leminaraga district ama sida moi masen si amana amasi penadaba or amana amaga mingle tawraga tosan naraga nusi chanana coexist tominaba se pamnadabra haibagi reflection amadi phangya hanadi Churachandpur si punna Churachandpur apunbasi akoi chamanana lepaga akoigi Manipur dagi tokhaiba leba ama semge haibagi aspiration leiraga moi masen sagalaga dumba united voice ama forum ama leirena mayamna panarambado madu ngasi akoi Zomi singna tokhaiba kuki yaudaba mar yaudaba tokhaiba moigi oiba political aspiration ama moina pukhalai se masi sina reflection ama tholai ara masigi reflection si karai degi tholai no aduga moi masen gi marakta yanadribasi kari marum gino kamaina tawuno kari gi si tholai no habase masi state na su phajana yengjan bibam changa district administration na moina tawriba district administration si district si da leiriba citizen singna pen da basi karai aspect da kari leibadagi no makoi gi tokhaiba district ama pibiro na haire si kari gino habasi cookie supremacist agenda du ka hena moina supersede tawshala abra moina dominant tawshalatana Zomi gi magi existence Zomi gi identity Zomi gi survival Zomi gi security uno maksiloin kaira abra big question wherever big question ama la sigi pochi irang si tholoi gi hai taragadi state ki leiriba welfare state ne hai natro adu tari welfare state ki idea da leiriba state na district administration na madugi kahada laiba discontentment se kari gino tholai ba no demand ama kuki exclusive oiba akogi mar exclusive oiba Zomi ngaktagi oiba idea da ma tholai se kari gino haiba potsi masi naina hoba yam mathok tai na khale aduga hariba potsi naina ra kan da masi kadom da kamaina pugadage habasi munna yengbam change of course district creation habase masi akoi ching da leiba maroina chingmi chinaw singna yamna masi moi khangna tawrira khangjin nadrira karino natraga khangdabaira su akoi khangdre ko district creation habasidi absolutely administrative convenience ni aduna akoi gi da soirisi administrative convenience da semgadaba district si akoi gi han haugiba political leaders singnasu adu India gi policy makers singnasu Manipur gi political leaders singnasu masigi pose bhabe sunda tadana akoi ethnic line da adum base tawraga district si natraga administration ji torumbagi mami si lisang sina taraga lai say for example mamang da koina anoba district hapsalak matamda hanbagi district tare lenambadagi kona tratruk lakpuse si matam sida Jiribam district Jiribam se subdivision on lenamba Jiribam se Imphal East district ta hapame ningjanga mo Jiribam si Imphal East district wera me Tamenglong chaw khaba Tamenglong se tamu kan thuoga na Porong part ki Imphal East district ki office se masina Jiribam ki tolo pirame yam thina inconvenient oiba for the citizens yengbiyo matam dugi political leaders ki kok tu yengo adum ba political leaders na ko si luchinga leba ki semam leba puchai chai tam ne adum ba wakhalon da adum midyeng da leba nga am adum lenga ko sing du leba ti loina loisalam loi thugairam bane aduna azmaina yam koina sembiramamnina khoi mindset so ma leiramina exactly
hongdoke ha exactly akoi ki psychology da madu chusal la hi porong khok la aduna masi chana bi wena lokhal chana bi lokhol chum nagi administrative district khaido podi handle tuna migi wildlife sanctuary forest bo khaido ke to khol tuna damo mamang da ina intervene toroga mamang gi government da kan na ina intervene toroga na hagatna ngangna ra kan da to khini minister of the forest demarcate to di to le mini district forest na damo khaido di to le mini forest di du di yade magi natural magi continuity leba ecosystem gi magi ecology gi kari gi magi whole adu gi ecosystem du kahen bi yadam ni na sida di district demarcation yade reserve forest on pura to kan le du ni aduna sometimes Imphal West district na cover to ba forest gi area si akoi gi Kangpokpi na control to ba area sun yaw du ne admai to na forest ki map tadi mu tonga le district administration ki chumna ki civil administration ki map ka forest administration ki map kong tonga le ba si ki idea so bhap ta da ba politician me ama akoi gi le ba sida puthokre adu ga puthore ba me am dana pumchai cha helam ne admai to na ta se no ji me hiti yeng bi ba ji Google da lo yeng yar ne United States ki state sing du yeng bi ji jo chi dam ti yeng o da lo Google to ka straight line ga ta ne every state say 50 states say all are straight lines except marakta naturally magi demarcated boundary turian achobo gumbana adagi di mountain ranges gumbana adagi di mogi kogi canyon gumbana adu muna desert gumbana khai base adu ai da magi natural boundary du chatkane ba otherwise atai remaining other three sides to straight line atane fajana demarcate to straight line atane aduna nga sai district administration adu nungai manage to buda masi moi khatana ta topa changkhut pa lebak sing Japan ni amai loi tawne akoi di am big mistake de masri is fajana to mo de picker ji o Kangpokpi se Sengmai dagi kilometer tara mani manga chalaga kunmuk chalaga laigada ba Kangpokpi district headquarters se masina Nambol gi maning da leiba adagi di oinam gi maning da leiba ichumkom sadul chiru waterfall lei paring se asi Kangpokpi district o hele aduna ta za so reorganize to bagi tangai fadaba amadi leire ha sem sauna tae asigi Nambol gi maning saruk irengbam gi maning saruk oinam gi maning saruk da leiba chingi saruk somna kanda valley rom da oliba chingmai gi saruk singse first and second ranges of hills sigi hill area se masi Bishnupur gi Nambol subdivision da kari da swai di yaw godong na kai gino hai kanda sigi administration sina sigi hagat kiba sida leiba ecosystem se sigi environment magi koi gi forest ki kari gi se turen ju asida generate to turen maru duna chendar aga lokta da tari ano sigi whole project punna idea policy mi makha da punna protect to bu change sona kan da su Kangpokpi district haraga di Sengmai gi matung da laiba area du dagi na senapati gi marak si loraga adai du loire ba Kangpokpi district na langon da jigi si kaithen mambi maning da lakadoi maning lamsang maning da jigi pasoi maning da laktoi manam si kai no ari sona kan da adu din la mama mom da yaripok yore imni ne cycle je yaripok ki kamjong chatpai lambi mathak che nopok sengai sona kan gi swai sibok yok chala imne adu ta ga di akoi gi district demarcation se completely fair moi toro mi sidi akoi gi ching da chingmi khana na khun ta ba mafam sing se chinggi district hana haira ga moi na chinggi district ta jang ga dawne adom na hapjal hale oza do se yam kuina khoi mindset da psychology mana ma ingrain to bam lai grabni na masi reorganize to boda di kari challenges ti theng kaim challenges kaim lete only to goda badi magi administrative convenience yenga ga yam na holistically sincerely taseng na district boundary si straight line da to ga loi sem ga dawne hojik di geo mapping to ba yarabni na no issue of saigi nangi lambi da khoi nung mai mathok ta de geo mapping to ga demarcate to ga adeda point do magi sem loi no masi raise da khoi gi ancestral land so e khole adu overlapping kum ga lawa adu ma kaim leite only land use policy dani okay ngasai gi nagi tribal land use policy sida tribal land you na su han le mi posidi mogi village area du dagi khoi gi quarter mile gi area se si khakta ne sin do se adu wa ma sin da ya ba te adu hojik ti adu wa ma da su mogi ancestral land ni khoi gi adu ne na pa hajin na dana tongan ba notionam chali but hari ba punamak si proper enforcement of rule of law madugi rule of law phana enforce tawrakanda effectively amaga kenan banataba jamana mongda madu tawrakanda state sigi apunba welfare gi apunba development gi apunba progress gi damakta yengaga
generate tawdaba idea ni aduna district boundary si reorganize tawrakanda hairiba madugi convenience yengaga linear system de tawraga line je phajana chingthuakanda magi leiriba subdivision singi magi jurisdiction area district headquarters singi magi jurisdiction area madugi area mayam do phajana manage tawrakanda tawgadawne ba adu tawdringai di sigi idea singse khoi ngaitana sigi koi kai tare Zomi ki district Kuki ki district Mar ki district are Meitei Meitei Pangan ki district Meitei ki district Tangkul ki district Mau ki district Maram ki district and Tor Dile Baki district Kuntha Tru Thoba Film Lane. Okay. District creation se administrative convenience mahutta public convenience oina tobira di oja pramanda yam phagadra inti khalle ba moile administration pai riba mina masa masagi convenience da dum to batar adi koi public yam ware ba hoji. This is not public convenience. If possible, let government do it as per public convenience. Island gumba gi do na hun ama yam na kaino tonga na lap na tawa singsu administratively convenience oine hairaga hekta kaino amaga to na ba hai tare contiguous oidaba jaga amadu da adum tahan ba dugumba yam yawe ba. Now langning ba point di bungjagin valte Honorable MLA Magi date padigi maram oiduna demand ama sida bargain to ba hai batare hoi district ama PBU haiba ama se as far as I know ina khanjabai matungina 2016 gi anoba creation la kansida district se tari la kansida tra tarup suye Manipur se sila kansida sultan tanaram daba Fairjol district or Noni district or Kamjong district or kaino masisi da Tenopal district gumbasisu adum thola eba Jiribam ga kaino ka Kampu piga Kakching and whatsoever address sila kansida paitegi tribe gi yamna dominated area Churchampur district se yamna major oina leiraba district se Fairjol da khara tanghai chatkre Churchampur da tanghai le horeba adu tawra kansida 2016 hai se 3 bills gi embroglio hai tare ko adu gi yamna peak oiba matam ne ba adu 3 bills se karai degi agitation se karai di thola pra di Churchampur da muka thole ba handak ki rang su karai di thola pra Churchampur da hana gi 3 bills gi rang su karai di thola pra Churchampur da thola pa adu gi horok ba ngak ne ba okay now si da la kansida naga na su yaning de district se amuka hanjillo haina rollback to haina home ministry ki level fauda home ministry ki subject oidrasu district creation se home ministry ki central ki subject oidrasu adu phau na taksal akan da wari sanraga yoraba UNC na luchinga ga toraba neba yabide but povungjagin valte na magi mantri oiba matamda 2021 da subdivision amase Thanlon subdivision se Churchampur da Fairjol dagi re-amalgamate to biyo haina kana tak akan sida Thanlon subdivision se amuka rollback to raga Churchampur da thambiye ba okay ama January 2022 da Honorable MLA Valte gi matam da ne ba mana kana thaw akan se do to birame ba ani subai sida 3 bills gi memorandum of settlement si sida point number 7 si sida hajana yawi joint action committee against anti tribal bill haina adu kambu duna sarkar Manipur sarkar ga yanaba kanda point number 7 si sida anoba district Churchampur na taba Fairjol na taba anoba district ama secret to view haibase yana hiba ama leyeba provided district boundary commission na adu gitu submit report to submit to ra kansida ya bigani haina ya na hiba memorandum ama leijaiba adu ki hariba je Zomi ki district Zomi gi yamna taba major community di oiba but Zomi specific di oiro ba maram di akoi thado su yam tai ba du gi adwai gi kaino du da ko Zomi specific di oide ba Zomi na taba mar su yawe ba sei sida adumain to du na ma se pu walte gi se paite tribes tagi torok pani na Zomi community ama se sagala ka ma gi su yamna kaino oima yamna kari thawai yaw mi ama oiba gi maram oiduna le hidra kan sida ma se
leihidaba hai taradi moina tainer ise handak Manipur violence gi maram oiduna ma se sokhi bane adudigi sihi bane ba adoi taradi separate administration from Manipur separation se su ya roi dobo utaradi mana hanadagi emile oiringe da adum taliba aspire oihiba ko additional DC molnom haina subdivision manga pulaga DC magi yaudriba adugi additional deputy commissioner gi subdivision manga da leiriba thandon ne molnom ne songdo ne kaino singat ga chusampur subdivision manga se punsilaga existing tarama thoi manung sida manga sina punsil akan sida additional DC molnom se DC oina district full fledged district oina declare to biba taradi pu walte gi det badi du honor to baga chap mana gadra haina khan basu yawe ba dugi du oiram gani ba soidana okay adugi pot ama adumain to duna hojik ki di census gi maram oiduna district boundary ro subdivision boundary or village boundary lo fajana loin freeze to we ba 31st March 2026 phau si sida ena haining ba lagjaning ba point di atai kem na teda hanna sarkar na roll back to ba yaroi haina UNC da haijar barusu thanlon subdivision se jo champur da amuka ferzol dagi pusilak pa ma yawe ba aduga district anoba makna trabasu full fledged district oidrabasu additional DC deputy commissioner gi level se ama molnom haina hanadi guite call da to rambadu hojikiti molnom oina sin khreba ko rename to hoaga thangjing gumba hai tare ko hanna thangjing subdivision hai bane ba kangwai ju hanna ko som side gi thangjing hai ga do hai da kansida kangwai subdivision oina hai ba gumba gi type ne ba guite call additional DC hai da kansida kon na muka sarkar na rename to raga molnom ADC oina sem adu gi do full pibir adi khetang justice ama oigadra because the aspiration of Mujigin will be fulfilled hai ba ama lebani na adu gi ama most importantly sida yengba yaba se hanadagi irangi mamangdagi kuki ga zomi se supun pundeba punna deba kuki singna chosampu medical college se zomi gi area da leba sing se moigi hojik ki tuibong dagi kangwai gi marak si sida shift to gani haira kan sida moi kanna tension ama leinai ba hojik si lei masi tension je hojik ki di pura kaino awang kaino gi makha du da hai tare kaino gi kugadam gi manak tu da matak village da leirabani na structure su saba horabani na sampu medical college gi shifting gi report leitrabani na ji leitre but kuki zomi gi friction se dum leiri heba ko leire ba to godu mo je karai da unite to gibra hai tare di personally ne si se eina egi personal na ubada suspension of operations is at arega kene da state government withdraw to ra kan da mo ni se pun de ya da gi suspension of operation gi extend to ngai pun ba ama ani subai sida chochampur gi apun bagi oina MLA taruk ferzol yauraga sida mantri phangdagi maram oiduna adudagi punsin ba sigi ani gi sena aduga thirdly anti meite unity sida hai tare sigi ahum sida moje punsil akan sida meite ga thene ki ba hojiki su extend to bi kre moi punningai leitre aduga meite ga su tension leina punningai leitre adugi oitare di moi masen adum khatna bata adugi amuka lakhi bane ba oza adu hojiki kukizo community gi separate administration demands je adudi oithoktraba masi loigre adudi demands leitaba gumba chapmanare adudi habdi zo zina moi kaw thokre ba ekoina swai dagi nampuda kukizo da nungai koban nungai na bagi da kukizo na kobi bai ware moidi onunda du gumba di leitaba zat ne ba ko adu leitaba gi maram oidu na zomi na khoi kukizo da su yaude haina dum haie haiban na tana hoji kandi yengo fajana yengo ba pu walte se pura zomi oibane kuki machet ma su yaude haiba se magi derbadi pura kan sida condemnation or loin la kan sida akoi press list me amju thengna ki zomi bu kuki ga punbi ga no haibagi press list me amju thengna ki mamangda adudi hoji separate administration talibje only the kuki supremacy thajaba kangu adu hoji kan na push to riba pot se MLA da or su group da moina inthokhi ba wane but adu kangbu na su raise to diribadi na I think hoji ki oina di adu gumadi leitre haina di aina di khalle ba separate administration se na khara pen de ba mi khara na just to sensationalize or mobilize the people
khara marak da puthok hi bai wa ne hoji ki oina di later ba gumna Chuchampur gi development myam se yinga kansida the issue of separate administration unity gi su loi khabra hin di khalle duwa oza overall akhoi na ngasai oza lak tungai da discussion to matam da hojik akhoi gi state ki district se reorganize to bagi tangai fadbam lei habadi Kampokpi district se somdai horga abhoba or like my district ki hana creation to was it was like khoi da yeng pamatam da morely on vote banks kum da based or sema mazat la without having long term vision adugum bagi wafum lak pada kari guma reorganize to watar not based on which community but based on certain straight lines kumba adugum bagi oina anoba sem bagi tangai fadaba lei habegi wafum zu phongro panina adudi kari habi si district Manipur se India ka Mars to ra consider akhoi se single district ne ba there was only one DC 1969 the district manga ko east west north south aduga central district la consider article 371C pusila consider 371C the hill areas highway se east west north south central the chapi karong ga Tenopal ga kari Chandel sigi ahum se yaur kan si hill areas ne haina tholok pa gi wa ne ba kon nas maina la kan da 74 da kaino Tenopal se create to ra ga dumaina Thobal ga Bisampur la kan sida last 1996 7 adwai the east west the Imphal east west se khaido kan sida 16 da tratarup suwe ba first in haining go point when the district was Manipur state was formed single district ne ba hoji soina sometimes oja pramanda khalle ba ko DC se Manipur sa ma khata thamaga atei sing se additional DC oina mata owning ye ba idea maram di because of this district ngak natana hana when we first marched to India koi se subdivision se nipan khaktane 8 subdivision ne ba hoji di 68 su khre ba maro ina chingda hingat le ba ko Imphal is only 3 subdivision ko Imphal west so dmaina to ba even Jiribam was a part of Imphal is the subdivision ama makhada dum lei jai ba dmain to duna subdivision creation se politicized to ba hore ba yam na create to ban khre ba aduri subdivision na sagat la consider when district was created Magi jurisdiction se subdivision wise the PA ba the new district will include this subdivision aina fazana include to ba subdivision creation se machak amane ba district mapung phana na bagi damakta adumain to dun na lae ba si lae ba mayam sing se delimitation ga kayai phaw mari leina bra delimitation gadi vote bank ni haja to ba yae ba but district creation sisu kadai phaw vote bank oibra oidabra bi di fazana di khanbang amde but district creation is purely based on administrative convenience never. I want it to put into a public convenience at toning ever in the suppose adum ba ozan public convenience pa hai but hozik cookie ga Zomi gi moi frictions is adum lai have linus like let's say for example government na hoi Zomi gi district ma sembir ni have tar ni friction to hen haloi dra duti adugi Chuchampur gi specific gi oina di ude adugumba di because hozik deputy commissioner ga superintendent of police phammi ba district office mayam sing se kuki subscriber gi dominated area hai tare adu da sarkar gi lam mayam sin haron sing su militant gi leader sing na adum occupy to sila kan Manipur sarkar phaw kam to bangam da ba sarkar gi quarter mayam occupy to sila panina even Zomi hai tare ko Zomi kambu singsu adugi kuki gi dominated area du da office car akan sida mo ngam de bagi akhoi su subdivision manga leire additional DC su ama leire ngi manak tu da leba mo hote akhoi gi su ayamba adum tarabani na not on ethnic line district ama PB ba yaba oibine haina takpo oiram gani ba so I don't think any friction here because district even Thanlon do hek pusil ba tara di kuki ga Zomi gi di sigi di nang gine sigi se ai gine sigi apun ba gine haina yana ba adum laita bani na dum problem lebi na looking into the Chuchampur perspective I don't see any friction between Kuki and Zomi instead Chuchampur se irang se adum lai ba 15 gi irang su 3 bill gi irang lai handa gi 23 lai kam kan da lai ba Kuki Zomi pul akan se da meitei ga khatna akan se da ne ba adu gi du naga tok pasing gi di irang hode ba 3 bill oiro meitei ST oiro atei da irang violence su ho de ba naga gi dagi
सिगी चुरचांदपुर की एपिसेंटर ऑफ वायलेंस ने बा सिगी से माइक्रोस्कोपिक व्यू द यंग अकान सिदा कराइदनो हाई तारे दे फाइटिंग फॉर डोमिनेंस कुकी ना कोई डिस्ट्रिक्ट एसीडी एसडीओ डीसी मयाम सिंह से कोई ना ngame hai ba ama hana gi so dc su thomjil dc thomjil la kan ji da kuki sing na zomi sing la kan da thom bane kari goma dc se moi gi rom da thamning ba gi maram odin ai khoi dc se kan ga do bane hai na later on after next 2 days kuki gi civil society sing na curfew thamdu na dc se protect to se hai ba ama leiba adu zomi kambu sing na dc office se moi gi rom da dum leira di district of kaino hospital manak da dum leiba tara di kaidonge dum pun dum hotu daไม่ทัดโอเสียหายบกุมบักขราเลยว่าดึงไม่ทัดโอการที่เราสิดีซีเซ่ purely cookie dominated area residence as well as office specified โอ้ยเราเป็นนี่นะ for the zomis มวยยี่ว่าคันดีคุกกี้กะสำนักนิ่งเด็กคุกกี้กะไอ้คนเสียสำนักบีกันนู่ไอ้คนเสียปุ่นดับมีอามันเนี่ยปุ่นดับมีสิ่งดูนู่นน่ะปุ่นหันไปกี่วันเนี่ยหายบะมันเลยบ่เขาสิเขาสิโจทย์ตัวไปน่ะเป่าตาบะสิสิดาเขาสิกี่เสียผู้วันเตะไอ้กันโนกี่ผู้วันเตะกี่ดูตรงนั้นทำครบทุกกระแสบ่ผู้เลี้ยงเขาเตะโซมิคอมมูนิตี้ผู้งูสังดูสนาเตะมาร์คอมมูนิตี้อินฟ้าละอาการแต่ว่าสักเสียมกี่ว่าสักยาวอาการที่เราจิกุกิคัมบูกี่มาโรยนะเอเคตีกี่เอเมเลนี่ดูเปาลินลัลกาเลจมาอันนี้ชนะโซมิน่าจะจำพูดเซ่รูลตัวก็ดูเรศการเซ่อะดูกี่มารามุดินไอ้คุยสู่กันโนมันที่ยังมาเล่าเรื่องที่ยาดีให้นะเซ็นเตอร์กันนัดตักปฏิกรจิมันที่ก็กันนะสิเซริงกี่มาตั้งแคบิเนตบัตรมุนนับเนี่ยให้มันกันนะจิจัดทัดีบ่อะทำไมตัวที่นะZomi ka kuki ki tension se adum lehi bai wane na hak ki nan ina ngasai hai ke badu su extension ga ko cabinet bad mun na baga atai khara da punchin bai wane ta seng na di moi je pun pun de do tare di moi na Zomi na thamiba rational mayam sing du subdivision manga gumba gi du ko contagiously dum leibani na additional dc su leibani na adum tham walte gi wish dream ma su obini na admai thamiba tara di akoi kuki Zomi gi su tension gisu adum phagrai na khan bane ba ko I don't know how far the government will consider it because governor na su moina demand to place to demand di tham me adu go jike blowing boundaries myam je census kamari lena freeze tar tham me habigi wafam juni aduga 7 days surba fawda like daba mla gi hakjang burial tawda basidi it's like not respecting the dead body habatare adu madi nuai taba madi mayam na su phong rong nari thank you oza